ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯈꯤꯇꯣꯝꯕꯤ ꯀꯧꯕꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯈꯨꯠꯇ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯦ, ꯁꯅꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯗꯨꯃꯛꯅ ꯂꯥꯛꯄ ꯅꯧꯔꯤꯕ ꯃꯃꯧ ꯑꯍꯜꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯏ꯫ ꯃꯃꯧ ꯑꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯅꯦꯝ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯋꯥꯠꯇꯕꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯈꯩ ꯏꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯏꯃꯨꯡꯗꯨ ꯀꯥꯅꯤꯡ ꯀꯥꯕꯥꯎ ꯊꯣꯛꯇꯅ ꯂꯩꯔꯛꯄꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯧ ꯌꯥꯏꯃꯗꯨꯗꯤ ꯈꯔ ꯄꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ, ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯌꯥ ꯊꯧꯁꯥꯗꯕꯗꯧꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯥꯈꯤꯇꯣꯝꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯍꯩ ꯃꯧ, ꯃꯧ, ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯅꯦ?" ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯃꯃꯧ ꯑꯍꯜ ꯕꯤꯅꯥꯅꯗꯤ ꯃꯅꯤꯡ ꯆꯪꯈꯤꯕꯒ ꯇꯁꯦꯡꯅ ꯇꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯌꯥꯏꯃ ꯍꯥꯏꯕꯤꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯧꯗꯥꯔꯛꯂꯅꯤ ꯈꯟꯅ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯥꯜꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯁꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ, "ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ, ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ." ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯈꯠꯂꯞ ꯇꯧꯅ, "ꯍꯩ ꯃꯧ, ꯃꯧ, ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ?" ꯍꯟꯗꯛꯇꯤ ꯕꯤꯅꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯁꯪꯗ ꯍꯦꯛ ꯆꯪꯂꯛꯂꯒ ꯃꯄꯥ ꯆꯥꯅꯕꯅ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯅ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯍꯩ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦ, ꯂꯩꯁꯥꯁꯤ ꯈꯤꯇ ꯅꯝꯈꯤꯒꯦꯅꯦ." "ꯑꯧ ꯏꯃꯥ" ꯍꯥꯏꯅ ꯕꯤꯅꯥꯗꯨ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯉꯁꯥꯏꯗꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯁꯦꯝꯂꯤꯕ ꯍꯥꯏꯕꯤꯗꯨꯗꯤ ꯃꯁꯨꯞ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ, "ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠ ꯄꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ" ꯍꯥꯏꯅ ꯃꯁꯨꯞ ꯂꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯤꯅꯥꯗꯨ ꯃꯅꯦꯝꯅ ꯏꯁꯤꯡ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅꯅꯤ ꯃꯥꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯐꯝꯊꯖꯔꯒ, "ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯗꯣ ꯀꯔꯥꯏ ꯀꯔꯥꯏ? ꯑꯩꯒꯤ ꯃꯧꯁꯤꯅꯅꯦ ꯃꯈꯣꯡ ꯌꯥꯡꯈꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯅꯤ ꯆꯤꯟ ꯀꯥꯡꯈꯤꯕ꯫ ꯅꯪꯅꯕꯨ ꯌꯧꯔꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯁꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯂꯩꯔꯁꯨ ꯑꯁꯤꯅ ꯍꯦꯛ ꯂꯩꯅꯧ." "ꯌꯥꯔꯅꯤꯗ ꯏꯃꯥ, ꯄꯥꯏꯁꯤꯜꯂꯨꯅꯦ, ꯄꯥꯏꯁꯤꯜꯂꯣ. ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ. ꯍꯩ, ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." "ꯉꯥꯏꯈꯣ, ꯂꯩꯁꯥꯁꯦ ꯅꯝꯕ ꯂꯣꯏꯔꯛꯇꯧꯔꯦ. ꯑꯁꯤ ꯂꯣꯏꯕꯒ ꯏꯟꯁꯥꯡ ꯃꯅꯥ ꯌꯥꯎꯕ ꯄꯣꯂꯥꯡꯁꯦ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯝꯃꯨ." "ꯑꯧ ꯏꯃꯥ" ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯂꯩꯁꯥ ꯅꯝꯕ ꯂꯣꯏꯔꯛꯄꯗꯨ ꯎꯕꯗ ꯏꯇꯞ ꯇꯞꯅ, "ꯏꯃꯥ, ꯊꯣꯡꯒꯠꯂꯒꯦ ꯌꯥꯔꯗ꯭ꯔꯣ?" "ꯉꯥꯏꯈꯣ, ꯐꯩꯖꯥꯁꯦ ꯑꯝꯇ ꯁꯦꯝꯈꯤꯒꯦ." "ꯌꯥꯔꯦ, ꯊꯣꯡꯒꯠꯂꯣ." ꯃꯅꯦꯝꯒꯤ ꯃꯀꯣꯛꯇ ꯄꯣꯂꯥꯡꯗꯨ ꯃꯄꯥ ꯆꯥꯅ ꯊꯣꯡꯒꯠꯄꯤꯔꯝꯃꯤ꯫ ꯁꯥꯈꯤꯇꯣꯝꯕꯤꯁꯨ ꯃꯄꯥ ꯆꯥꯔꯕꯅꯤꯅ, "ꯌꯥꯔꯦ, ꯑꯗꯣ ꯅꯣꯏꯅꯦ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." "ꯉꯥꯏꯈꯣꯅꯦ, ꯏꯃꯧꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯂꯩꯒꯦ? ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯀꯦ." "ꯌꯥꯔꯅꯤꯗ ꯏꯃꯥ, ꯊꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯇꯦꯗ." "ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯈꯜꯂꯒ ꯍꯦꯛꯇ ꯂꯩꯔꯛꯄ ꯍꯥꯏꯗꯨꯅꯤ" ꯍꯥꯏꯅ ꯁꯥꯈꯤꯇꯣꯝꯕꯤꯗꯨ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯅꯦꯝꯗꯨꯗ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯆꯥꯛꯁꯪ ꯆꯪꯂꯛꯄꯗ ꯍꯥꯏꯕꯤꯗꯨ ꯄꯣꯝꯂꯤ ꯇꯧꯗꯨꯅ, "ꯏꯆꯦ, ꯏꯃꯥꯗꯤ ꯆꯠꯈ꯭ꯔꯕꯣ?" "ꯆꯠꯈ꯭ꯔꯦꯅꯤ. ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ?" "ꯂꯩꯇꯦꯗ ꯀꯩꯁꯨ." ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯈꯨꯝꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ, "ꯍꯅꯨꯕꯤꯅꯦꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯑꯣꯟꯊꯣꯛꯅ ꯅꯥꯏꯈ꯭ꯔꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯧ ꯑꯁꯤꯗꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ, ꯀꯔꯤ ꯂꯩꯔꯧꯒꯦꯗ ꯍꯪꯉꯤꯕ, ꯑꯗꯨꯒ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗꯅ ꯀꯔꯤ ꯍꯥꯏꯅ ꯁꯨꯡꯍꯪ ꯍꯪꯕꯤꯕ ꯅꯠꯇꯦꯕ." ꯈꯟꯅ ꯋꯥꯈꯜꯗꯨ ꯐꯠꯇꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯅ ꯃꯈꯣꯡ ꯌꯥꯡꯅ ꯄꯥꯈꯣꯜ ꯏꯈꯣꯜ ꯏꯜꯂꯤꯕꯗꯨꯗꯤ ꯇꯧꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯈꯔ ꯍꯦꯟꯅ ꯍꯦꯛ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄꯗꯨꯗꯗꯤ ꯀꯜꯂꯛꯂꯤꯕꯅꯤ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯒ ꯍꯦꯛ ꯆꯥꯟꯅꯅ ꯕꯤꯅꯥꯅ ꯐꯤꯖꯤꯗ ꯌꯦꯞꯈꯤꯕ ꯁꯦꯜꯗꯨꯁꯨ ꯍꯦꯛ ꯀꯣꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯤꯅ ꯁꯦꯜꯗꯨ ꯎꯔꯗꯨꯅ,
iche sil tare ha karai no ihi asai imana saning ba kainu saw haidana pirambani nangsu saning thakning ba leiradi imada dum hayu khuima di yam phaban haibi masi be man hairakli ba wadu tabada sawning bana di loiraban adubu sawbudu uthoklu ba yadabana noksinaduna chaning ba leirakan haige hausiki kemta saning deda hoi ado hausiki bu palang sasi thonglasi hairiro asi oine hekta thonglasi hain semjilaban hoi adudi asi oine hekta thonglasi binasu masinna ipa phana haibagi wan adubu manawgi mamangda haige yauna hairibani manemna mabu hena luna tawi nungsina loinai haibadu khanghalibani adumna tawragana hena haibisu prok sakpa helibani adumna numit nini humnidu haukhra matung haibigi mama ibema atangbidu thabak ama chatlubada mapa thoi haidana masanupigi da sanglakpadu hek mapa sana binaga oina thengnaramni bina atangbi ubada nukmi tawduna indon karomdagino ayuk ngantasida asida thabak amagi laambani mapa thoi haidana changlakpan nanaw nupi bu leikhibro laikhibani haina imunglomdo onsillaga khonjel kalapna inaw indon la ine hairaga atangbi mon silaga indon sida phambiramo ai salolaki yarani da asomdagi su thaglai adu hoirasu kanano ne la e haidubo ima indon la e haibani atangbiya nangoire hoi nambema asomda thabak amagi lakpada mapa thoi haidana sanglakpani ise maung nangbu nadon gi sanunga loluba yadro ima indona inambema isana budi lonjage haibani aina thaklai haidana yadabani adoirasu amuk thakpa kaidawegi salomok phat launa thagatluro hoima haina binadu hathu sangkirami sakhi tombi mamau ahalna makong laibak tadaba makai jangkibudu uraga nukmi tawduna mau ahal sinane makong khara yangi aduga mau yai wadu makha taba nangdri mamau yai mahaibidu perm thoraklaga ima ayo angan basida karomdagino tawraisina o nane momon hoida thabak amagi laambani lao dudi kadoina phamusi laoni ngai khune mi nama sigasu mihak wari sakige kai wari no kona sariyar hanam ta sanglukisi nanga haina doba wayam leiba atangbi masanupi gi maongdu mangai nupi dogi mamangda khajik ikairabani sakhi tombisu adu khangbana nokmi tawduna atangbiya nasanupina unadaba kuibaduda wa hainingba leiri oiramni nasanupina kari haininge do hani hekta thokpiro aigadi thoina rubu wasu leidabanina horen halamdai de hek wari saba haidun phani adudi inambema haipeta law yar haina haibidu mamagi makhuttu tap laung singlaga makhogi kada pusin khirami matautuda sakhi tombidu masinda tapna mau yai mase mau halsiga khadi khena dawri tawrise hainadi anisi khena na yengba pamdaba adubu yarui dawri tawrise haina sonduna adumak magi thokpa insang mana tikpa thokirami somda imungdana atangbidu masanupigi ka hek yaubaga masanupigi makhut phat kan thoklaga hai kaino nangna tawraklibudubu ha aina kaidawrage takpi tambidaba manbana tawdu aina uthokanu haibasi nang yadeba nangi hainabido hekta tawraiyeba o imana aisya ngasai imagi mamangda nakuchingbadugira nangna ngasai ngangi sakliba tawriba mayamdubu nanem sina kainoba khalamdoise bema nangsi khara singo haibasibu sukya yadribasibu kariginoba aibu kaidawragene sida wa haibadi nungaitre mina takhraga aina insinba lakliboy ningkhre aduna hayengsi nang ngayhak sathuro hayengdi thumal adusu wakhalana khankini aduna hangsit natraga mathangdo adudu soidana la kay haige haino sida sum haiba yadro aina haribasin aina lakta la o haido la aduga adoina warido haige ekhoi masibiba ado nangna di sauniba khoi masya aigi isega khak manani yengde aina tawbudi kaisu mana thawoina khanjindaban isi khaktani imana lupna lawrisi ai madu pumbado nangna pangbadagi imana kai khangdana khangdaba aina haibado aduda kawga haina mama masado haina ringaida binana haibibu kawraklami
ꯃꯗꯨ ꯇꯥꯕꯗ ꯍꯥꯏꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯁꯥꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯂꯦ ꯀꯩꯅꯣꯝꯇ ꯍꯪꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯅꯆꯦꯅ ꯀꯧꯔꯤꯗꯣ ꯅꯅꯦꯝꯅ ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯊꯣꯛꯂꯁꯤ ꯏꯃꯥ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯕꯁꯤꯗ ꯍꯩ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯅ ꯈꯤꯇꯗ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯈꯤꯗꯧꯔꯤꯕꯅꯤ ꯄꯨꯟꯅ ꯊꯣꯛꯁꯤ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯍꯥꯏꯕꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯉꯥꯏꯉꯝꯗ ꯅꯪ ꯂꯥꯛꯏꯗꯅ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯕꯒꯤꯅꯣꯕ ꯑꯔꯨꯕ ꯋꯥ ꯍꯥꯏꯕꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯤ ꯑꯗꯨꯕꯨꯕ ꯀꯩ ꯋꯥꯅꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯑꯗꯨꯒ ꯍꯥꯏꯒꯦ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯑꯗꯨꯃꯛ ꯐꯝꯊꯔꯝꯃꯤ ꯕꯦꯝꯃ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯉꯣꯟꯗꯒꯤ ꯅꯁꯤ ꯑꯍꯜ ꯑꯗꯨꯅ ꯈꯔ ꯁꯤꯡꯕ ꯍꯦꯟꯕ ꯃꯥꯜꯂꯤ ꯏꯁ ꯏꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯈꯪꯕꯒꯤꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯅꯁꯤ ꯑꯍꯜ ꯑꯗꯨꯗꯤ ꯅꯅꯦꯝꯅ ꯌꯥꯅꯕꯗ ꯍꯣꯠꯅꯗ꯭ꯔꯣ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯃꯥ ꯑꯩꯈꯣꯏꯁꯦ ꯃꯤꯠꯆꯤꯅꯗ ꯌꯦꯡꯕꯗ ꯃꯤꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯟꯕꯗ ꯑꯩꯗꯤꯅꯦ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕꯤꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯥꯕ ꯂꯧꯕ ꯑꯗꯨꯒꯤꯅꯤ ꯑꯗꯅꯦ ꯑꯩꯅꯅꯦ ꯅꯪ ꯁꯤꯗ ꯀꯧꯔꯤꯁꯤ ꯄꯥꯡꯒꯅꯨꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯅꯦꯝꯗꯨꯅ ꯌꯥꯅꯕ ꯍꯣꯠꯅꯧꯅꯦ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯧꯁꯤꯜꯂꯨꯅꯦ ꯅꯪꯕꯨ ꯃꯥꯅ ꯌꯥꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯅꯦ ꯑꯇꯥꯡꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯛ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯀꯣꯛꯇꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯅꯦꯝ ꯑꯗꯨꯒꯤ ꯃꯅꯥꯗ ꯃꯉꯛꯇ ꯁꯤꯔꯤ ꯆꯥꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯨꯕꯨ ꯅꯪꯕꯨ ꯅꯃꯤꯠꯇꯨꯅ ꯑꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯎꯏ ꯀꯩꯗꯧꯔꯒꯦꯗꯣ ꯍꯨꯔꯥꯜꯂꯣ ꯍꯥꯏꯔꯣ ꯍꯩ ꯃꯁꯤꯗꯤꯕ ꯅꯅꯦꯝꯗꯨꯅ ꯍꯥꯏꯕꯗ ꯇꯧꯔꯒ ꯇꯧꯁꯤꯟꯅꯗꯅ ꯅꯞꯁꯤꯜꯂꯨ ꯍꯩꯋꯥꯅꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯂꯧꯅꯕ ꯑꯣ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅꯔꯥ ꯏꯆꯦ ꯑꯍꯜꯗꯨꯅ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯤ ꯃꯈꯩ ꯂꯣꯏꯅ ꯇꯧꯔꯤꯕꯗꯣ ꯍꯣꯏꯅꯦ ꯑꯗꯨꯗ ꯅꯠꯇꯦ ꯃꯥꯗꯤ ꯂꯂꯣꯟꯕꯤꯅꯤꯅ ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯖꯣꯝ ꯖꯣꯝ ꯊꯣꯛꯂꯝꯒꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯊꯣꯛꯏ ꯏꯆꯦꯗꯒꯁꯦ ꯆꯥꯅꯤꯡꯕ ꯆꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯁꯦꯜꯒꯁꯦ ꯄꯤꯔꯝꯃꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯄꯤꯔꯝꯗꯦ ꯀꯥꯏꯗꯒꯤ ꯄꯤꯅꯤꯒꯦ ꯃꯁꯤꯗ ꯅꯪꯗꯤ ꯅꯅꯤꯡꯗꯣ ꯂꯨꯝꯗꯅ ꯄꯣꯝꯊꯥ ꯍꯩꯊꯥꯅꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯅꯆꯦꯗꯨꯅ ꯃꯈꯣꯡꯗꯣ ꯁꯠ ꯁꯠ ꯌꯥꯡꯅ ꯆꯦꯜꯂꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤꯅꯦ ꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯅꯪꯕꯨ ꯄꯪꯒꯅꯨꯅꯦ ꯉꯥꯏꯈꯣꯅꯦ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯏꯆꯦꯁꯦ ꯃꯈꯣꯡ ꯌꯥꯡꯉꯤ ꯍꯥꯏꯕ ꯈꯪꯉꯤꯅꯣ ꯀꯔꯝꯍꯥꯏꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯄꯗ ꯅꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯐꯦꯠ ꯃꯆꯤꯟ ꯀꯥꯡꯂꯛꯄꯗ ꯃꯗꯨꯗꯩꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯕꯦꯝꯃ ꯅꯪꯅꯦ ꯑꯩꯅ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ ꯁꯦ ꯅꯅꯥꯀꯣꯡꯗꯣ ꯈꯔ ꯅꯛꯁꯤꯜꯂꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯏꯜꯂꯒ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗꯨ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯀꯔꯤꯅꯣ ꯈꯔ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕ ꯋꯥꯗꯨꯕ ꯈꯪꯅꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩ ꯑꯗꯨ ꯄꯪꯒꯅꯨꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯅꯦꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯐꯪꯍꯟꯅꯅꯕ ꯇꯧꯅꯦ ꯑꯁ ꯑꯩꯅꯗꯤ ꯃꯆꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥ ꯈꯔ ꯍꯦꯟꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯁꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎꯀꯣ ꯍꯣꯏꯁꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯈꯪꯅ ꯇꯧꯔꯒꯦ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯁꯦ ꯄꯪꯒꯅꯨꯅꯦ ꯇꯧꯁꯤꯟꯅꯕ ꯈꯔ ꯍꯩꯌꯨ ꯅꯅꯦꯝꯅꯒ ꯊꯤꯅꯒ ꯆꯩꯔꯁꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅꯅꯦ ꯇꯥꯒꯗꯕꯅꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯈꯪꯉꯦ ꯌꯥꯔꯦ ꯑꯗꯣ ꯑꯇꯩ ꯑꯔꯨꯕ ꯋꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯈꯣꯗꯅ ꯏꯃꯥꯕꯨ ꯍꯧꯖꯤꯛꯇ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯑꯐꯕꯤ ꯃꯃꯧ ꯁꯥꯖꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯇꯧ ꯃꯥꯟꯅꯕ ꯌꯨꯝꯗꯒꯁꯦ ꯉꯟꯇꯥꯅ ꯍꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯗꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗ ꯇꯟꯅ ꯂꯥꯛꯂꯒ ꯑꯗꯨꯃꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯈꯤꯔꯝꯃꯤ ꯑꯇꯥꯡꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯏꯆꯦ ꯑꯩꯗꯤꯕ ꯑꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯨꯛ ꯄꯪꯕꯁꯤꯅ ꯃꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯟꯕꯁꯤꯕꯨꯅꯦ ꯑꯩꯅ ꯑꯣꯏꯅ ꯃꯊꯥꯗꯨꯝ ꯁꯥꯔꯤꯕ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃꯗꯨꯁꯨ
ꯃꯃꯥꯅ ꯍꯥꯏꯔꯛꯄꯒ ꯍꯦꯛꯇ ꯊꯕꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯥꯏꯅꯕ ꯅꯥꯏꯗꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯇꯣꯝꯕꯤꯗꯤ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯃꯃꯧꯒꯤ ꯑꯍꯣꯡꯕꯗꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯈꯤꯇꯣꯝꯕꯤꯗꯨ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯁꯝ-ꯃꯅꯥ ꯍꯥꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯁꯥ ꯅꯝꯅꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯈꯪꯂꯛꯄꯗ ꯃꯃꯧꯁꯤꯡꯕꯨ ꯇꯥꯅꯕ ꯀꯧꯒꯦ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯧ ꯌꯥꯏꯃꯗꯨ ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ "ꯏꯃꯥ, ꯁꯤ ꯏꯁꯤꯡ"꯫ "ꯍꯥ, ꯀꯩꯒꯤ ꯏꯁꯤꯡꯅꯣꯅꯦ?" "ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯝꯅꯕ ꯏꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯤꯕ, ꯑꯗꯨꯒꯤ ꯅꯃꯧꯅ ꯄꯨꯊꯣꯔꯛꯄꯅꯤ"꯫ ꯁꯈꯤꯇꯣꯝꯕꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯀꯧꯕꯗ ꯐꯥꯎꯕ ꯈꯨꯝꯂꯛꯇꯕ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅꯇ ꯂꯩꯕ ꯃꯃꯧ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯥ ꯅꯝꯅꯕꯒꯤ ꯏꯁꯤꯡꯒ ꯄꯨꯊꯣꯔꯛꯄꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯥꯖꯐꯥꯠꯇꯅ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯏꯃꯥ, ꯑꯗꯨꯗꯤ ꯁꯤꯗ ꯊꯝꯂꯝꯂꯒꯦ"꯫ "ꯍꯣꯏ" ꯍꯥꯏꯕꯤ ꯑꯇꯩ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯗ ꯏꯁꯤꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯊꯥꯖꯕ ꯉꯝꯗ ꯃꯆꯤꯟꯗ ꯇꯞꯅ "ꯀꯩꯅꯣꯅꯦ, ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯏꯁꯤꯡ ꯇꯦꯡꯀꯣꯠꯁꯤꯗꯨ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯁꯤꯁꯨ ꯏꯁꯤꯡ ꯌꯥꯎꯔꯤꯅꯦ꯫ ꯃꯪꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦꯗ" ꯈꯟꯅ ꯇꯔꯪ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯁꯈꯤꯇꯣꯝꯕꯤꯗꯨ ꯂꯩꯁꯥ ꯅꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯃꯧꯗꯨꯕꯤ ꯌꯥꯏꯃꯗꯨ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ "ꯏꯃꯥ"꯫ "ꯀꯩꯗꯧꯔꯦ ꯃꯧ ꯌꯥꯏꯃ?" "ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯝꯕ ꯂꯣꯏꯔꯗꯤ ꯄꯣꯂꯥꯡꯒꯗꯣ ꯑꯩ ꯊꯥꯡꯒꯠꯄꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯂꯣꯏꯗꯧꯔꯦ, ꯑꯁꯤ ꯂꯣꯏꯔꯒ ꯊꯥꯡꯒꯠꯂꯣ." "ꯑꯋꯣꯏꯃ, ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ" ꯍꯥꯏꯅ ꯍꯥꯏꯕꯤꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯅꯦꯝꯅ ꯂꯩꯁꯥ ꯅꯝꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯏꯇꯞ ꯇꯞꯅ "ꯌꯥꯔꯗ꯭ꯔꯥ ꯏꯃꯥ?" ꯌꯥꯔꯦ, ꯊꯥꯡꯒꯠꯂꯣ." "ꯏꯃꯥ, ꯁꯤ ꯌꯥꯔꯕꯣ?" ꯌꯥꯔꯦ" ꯍꯥꯏꯅ ꯁꯈꯤꯇꯣꯝꯕꯤꯗꯨ ꯏꯉꯛ ꯉꯛꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯅ ꯂꯩꯕ ꯕꯤꯅꯥꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯅꯦꯝꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯗꯕꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ "ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯏꯃꯥꯗꯨꯕꯨ ꯀꯩꯊꯦꯜ ꯊꯣꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯦ? ꯀꯧꯕꯒꯤ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯗꯦꯅꯦ" ꯍꯥꯏꯅ ꯕꯤꯅꯥꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯃꯅꯤꯡꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨꯗ ꯃꯅꯦꯝꯒꯤ ꯈꯟꯕ ꯁꯥꯗꯨꯅ "ꯏꯅꯥꯎ, ꯏꯃꯥꯗꯨꯕꯨ ꯉꯁꯤꯁꯤꯕꯨ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯀꯧꯕ ꯇꯥꯗꯕ? ꯅꯍꯥꯟꯈꯩꯗꯤ ꯑꯁꯤꯒꯤ ꯃꯇꯝꯁꯦ ꯀꯩꯊꯦꯜ ꯊꯣꯛꯑꯝꯗꯥꯏꯗ ꯂꯩꯁꯥ ꯅꯝꯒꯦ, ꯏꯁꯤꯡ ꯄꯤꯌꯨ, ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯕꯅꯤ, ꯃꯈꯣꯜ ꯑꯝꯇ ꯇꯥꯗꯕꯁꯤꯗ." "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯄꯤꯔꯨꯔꯕꯅꯤ, ꯏꯃꯥꯗꯤ ꯂꯝꯈꯥꯏꯕ ꯌꯧꯔꯝꯂꯅꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ." ꯕꯤꯅꯥ ꯃꯆꯤꯟꯗ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯃꯕꯨꯛꯇꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯀꯌꯥꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯄꯤ ꯈꯪꯂꯃꯛꯇꯗ ꯃꯥꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕꯗ." ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯑꯃꯨꯛꯁꯨ ꯃꯅꯦꯝꯅ ꯃꯅꯥꯎ ꯑꯗꯨꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯃꯥꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯥꯎꯅ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯕꯤꯅꯥꯗꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯐꯥꯎꯕ ꯈꯥꯡꯒꯠꯂꯒ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯈ꯭ꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯟꯈꯤꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯋꯥꯁꯤꯜꯂꯛꯂꯕꯗ ꯁꯨꯒꯠꯂꯒ ꯋꯥꯈꯜꯗ "ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯈꯪꯗꯦ, ꯑꯩꯕꯨ ꯍꯦꯛꯇ ꯃꯅꯨꯡ ꯆꯪꯂꯨꯔꯁꯤꯔ ꯈꯪꯗꯦ, ꯑꯩꯅ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯂꯤꯉꯩꯗ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯋꯥ ꯉꯥꯡꯕꯒ ꯍꯦꯛꯇ ꯍꯥꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ. ꯍꯦꯔꯥ ꯀꯥꯟꯅꯗꯦ, ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ, ꯂꯣꯏꯁꯤꯟꯕꯕꯨ ꯍꯧꯔꯗꯤ ꯀꯧꯕ ꯀꯧꯗꯕ ꯍꯦꯛꯇ ꯄꯤꯁꯤꯜꯂꯨꯔꯒꯦꯗ." ꯍꯥꯏꯅ ꯕꯤꯅꯥꯗꯨ ꯃꯁꯥꯗꯨ ꯋꯥꯅ ꯈꯥꯡꯖꯤꯜꯂꯒ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯧꯒꯤ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯃꯇꯥꯡ ꯍꯦꯛꯇ ꯆꯥꯔꯦ ꯈꯟꯅ "ꯌꯥꯔꯦꯗ, ꯀꯅꯥꯅ ꯈꯪꯕ, ꯑꯩꯅ ꯀꯧꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯇꯧꯉꯝꯕꯤꯗꯨꯅ ꯍꯥꯟꯅ ꯂꯥꯟꯁꯤꯟꯈꯤꯕꯁꯨ, ꯃꯥꯅ ꯂꯥꯟꯁꯤꯟꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯑꯩꯅ ꯍꯥꯟꯅ ꯄꯤꯁꯤꯟꯍꯧꯕꯁꯤꯅ ꯐꯔꯦꯗ" ꯈꯟꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ "ꯏꯃꯥ, ꯀꯩꯗꯧꯔꯦ ꯃꯧꯍꯟ? ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯝꯅꯕ ꯏꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ." "ꯍꯥ, ꯀꯔꯥꯏ, ꯑꯗꯨꯗ ꯊꯝ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯅꯃꯧꯕꯨ ꯍꯦꯛꯇ ꯀꯧꯕꯤꯔꯛꯑꯣ." "ꯌꯥꯔꯦ, ꯑꯇꯩ ꯊꯣꯏꯅ ꯂꯩꯇ꯭ꯔꯦꯗ." "ꯑꯗꯨꯗꯤ ꯏꯃꯥ, ꯅꯃꯧ ꯃꯅꯤꯡ ꯐꯥꯎꯕꯗ ꯏꯆꯦ
ꯐꯤꯕꯝꯗꯨꯒ ꯍꯣꯏ ꯆꯪꯉꯨ ꯍꯥꯏꯅ ꯁꯥꯈꯤ ꯇꯣꯝꯕꯤꯗꯨ ꯍꯥꯏꯐꯦꯠ ꯉꯛꯂꯞꯅ ꯋꯥꯈꯜꯗ ꯈꯟꯕꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯂꯥꯡꯉꯣꯟꯁꯤꯕꯣ ꯍꯥꯏꯅ ꯉꯛꯂꯞꯅ ꯑꯗꯨꯃꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯩꯁꯥ ꯅꯝꯂꯝꯃꯤ ꯃꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯗ ꯃꯃꯧ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯇꯍꯥ ꯁꯦꯟꯊꯣꯔꯛꯂꯒ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯧ ꯌꯥꯏꯃ ꯅꯪꯅꯃꯣ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯂꯩꯁꯥ ꯅꯝꯕ ꯐꯥꯎꯕ ꯂꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯏꯁꯤꯡ ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯝꯅꯕ ꯍꯥꯏꯅ ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯆꯦꯍꯜꯅ ꯍꯥꯟꯅꯅ ꯄꯤꯔꯝꯂꯦꯅꯦ ꯑꯣ ꯑꯩꯗꯤ ꯏꯃꯥꯅ ꯀꯧꯔꯛꯇꯕꯗꯨꯗ ꯄꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦꯅ ꯈꯜꯂꯨꯕ ꯌꯥꯔꯦ ꯑꯗꯣ ꯄꯣꯂꯥꯡꯁꯦ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯝ ꯑꯧ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯕꯤꯗꯨ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗꯨꯅ ꯃꯅꯦꯝꯅ ꯇꯧ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯁꯥꯈꯤ ꯇꯣꯝꯕꯤꯁꯨ ꯄꯣꯂꯥꯡꯗꯨ ꯃꯄꯥ ꯁꯨꯝꯅ ꯊꯥꯡꯒꯠꯂꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯃꯃꯧ ꯌꯥꯏꯃꯗꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯏꯃꯥ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦꯅꯦ ꯋꯥꯠꯇ꯭ꯔꯦꯗ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯗꯦꯝꯁꯦ ꯄꯨꯔꯔꯣꯏꯗ꯭ꯔꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯄꯨꯔꯔꯣꯏ ꯑꯗꯨꯗꯤ ꯏꯟꯁꯥꯡ ꯆꯥꯅꯕ ꯑꯣꯏꯅ ꯈꯥꯛꯂꯝꯂꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯄꯨꯁꯤꯜꯂꯨ ꯍꯥꯏꯔꯒ ꯁꯈꯤ ꯇꯣꯝꯕꯤ ꯃꯃꯧꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯁꯤꯟꯅꯔꯝꯕ ꯅꯨꯄꯤꯗꯨ ꯃꯅꯦꯝꯅ ꯍꯦꯛ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟꯗꯨ ꯎꯠꯊꯣꯔꯛꯇꯨꯅ ꯏꯁꯨ ꯁꯨꯒꯠꯅ ꯏꯆꯦꯅ ꯍꯥꯏꯐꯦꯠꯇꯪ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯦꯜꯒꯁꯦ ꯍꯦꯛꯇ ꯆꯨꯔꯣꯅ ꯄꯤꯔꯝꯂꯤꯕ ꯑꯗꯨꯒ ꯑꯩꯅ ꯆꯤꯟ ꯀꯥꯡꯅ ꯐꯥꯎꯕꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯁꯤꯟꯅꯕ ꯑꯗꯨꯒ ꯆꯠꯈꯤꯕꯅꯦꯕ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯈꯪꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤꯅꯦ ꯑꯍꯟ ꯁꯥꯁꯤꯟꯅꯕꯤ ꯑꯁꯤꯅ ꯀꯩꯝꯇ ꯇꯧꯕ ꯅꯪꯍꯜꯂꯣꯏꯕ ꯈꯪꯅꯤꯕ ꯃꯅꯦꯝ ꯂꯩꯔꯤꯉꯩꯗꯗꯤ ꯃꯧ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯁꯥꯗꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯅꯦꯝ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯥꯎꯕ ꯍꯟꯅ ꯂꯩꯁꯤꯟꯅꯕ ꯅꯠꯇꯦ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅꯒ ꯌꯥꯎꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯌꯦꯡꯅꯕ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯗꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯇꯩ ꯊꯕꯛ ꯑꯝꯇ ꯇꯧꯗꯈꯩ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯏꯁꯤꯡ ꯂꯥꯟꯁꯤꯟꯒꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯏꯊ ꯈꯣꯠꯊꯕ ꯂꯣꯏꯔꯒ ꯃꯐꯤ ꯍꯣꯡꯂꯝꯃꯤ ꯑꯗꯨꯝꯅ ꯃꯐꯤ ꯍꯣꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯦꯛꯇ ꯍꯥꯟꯕ ꯇꯥꯟꯅꯕꯗꯧꯅ ꯒ꯭ꯔꯣꯡ ꯆꯦꯟꯊꯣꯔꯛꯂꯒ ꯕꯤꯅꯥꯅ ꯑꯩꯌꯣ ꯍꯥꯏꯕꯤꯅ ꯏꯃꯥ ꯁꯦ ꯏꯁꯤꯡ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯂꯩꯁꯥ ꯅꯝꯅꯕ ꯏꯁꯤꯡꯅꯤ ꯏꯃꯥ ꯃꯥꯒꯤꯗꯨ ꯂꯧꯔꯨꯅꯨ ꯑꯩꯒꯤꯁꯤ ꯑꯣꯏꯅ ꯌꯥꯔꯣꯏ ꯏꯃꯥ ꯑꯩꯒꯤꯁꯤ ꯂꯧꯑꯣ ꯑꯩꯅ ꯍꯥꯟꯅ ꯏꯃꯥꯗ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯩꯅ ꯍꯥꯟꯗꯧꯕꯗ ꯅꯪꯅ ꯏꯟꯊꯣꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤꯁꯤ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏꯅꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯀꯥꯏꯗꯒꯤꯅꯣ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯂꯒ ꯍꯦꯛꯇ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯆꯦ ꯑꯁꯤꯕꯨ ꯏꯆꯦ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯃꯧ ꯅꯇꯣꯝꯇ ꯅꯠꯇꯦ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯏꯆꯦꯅ ꯅꯇꯣꯝꯇ ꯀꯨꯁꯤ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯀꯨꯁꯤ ꯇꯧꯕ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯏꯃꯥꯅ ꯀꯧꯕ ꯈꯨꯗꯤꯡ ꯅꯪꯕꯨ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯄꯤꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯀꯜꯂꯛꯇꯅ ꯅꯪꯅ ꯅꯝꯗꯅ ꯍꯦꯛꯇ ꯇꯧꯒꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯁꯤꯅꯤ ꯏꯆꯦꯅ ꯍꯦꯛꯇ ꯀꯥꯟꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥꯁꯤ ꯑꯩꯒꯤꯁꯨ ꯅꯨꯄꯥꯒꯤ ꯃꯃꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩꯒꯤꯁꯨ ꯍꯛ ꯆꯥꯎꯅ ꯂꯩ ꯏꯆꯦꯅ ꯍꯦꯛꯇ ꯊꯤꯡꯕꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯦꯛꯇ ꯌꯦꯠꯅꯔꯛꯂꯝ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨ ꯑꯉꯝ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯏꯁꯤꯡ ꯇꯦꯡꯀꯣꯠꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯅꯦꯝꯗ ꯃꯃꯥꯏꯗꯨ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯂꯒ ꯕꯤꯅꯥꯅ ꯏꯃꯥ ꯁꯦ ꯅꯃꯧꯒꯤꯁꯤꯅ ꯂꯩꯁꯥꯗꯣ ꯅꯝꯗꯕ ꯌꯥꯗꯕꯅꯤ ꯀꯔꯤ ꯏꯃꯥ ꯏꯆꯦꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯅꯨ ꯑꯩꯅ ꯍꯥꯟꯕꯅꯤ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤꯅ ꯇꯧꯒꯗꯕꯅꯤ ꯏꯃꯥ ꯀꯔꯤ ꯑꯩꯒꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯧ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯔꯒ ꯆꯤꯡꯕꯗꯨꯗ ꯁꯥꯈꯤ ꯇꯣꯝꯕꯤ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯃꯧ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯩ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯌꯦꯠꯅꯔꯅꯨ ꯀꯔꯥꯏꯅꯣ ꯑꯅꯤꯃꯛ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯦꯡꯀꯣꯠꯁꯤꯡꯗꯨ ꯂꯧꯔꯒ ꯃꯗꯨꯗ ꯌꯥꯎꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯂꯩꯁꯥꯗꯨ ꯇꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯧ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯏꯕ ꯃꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯅ ꯁꯥꯎꯔꯛꯄ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯁꯥꯈꯤ ꯇꯣꯝꯕꯤ ꯂꯩꯁꯥꯗꯨ ꯅꯝꯕ ꯂꯣꯏꯔꯒ ꯄꯣꯂꯥꯡꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯇꯣꯝꯇ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯃꯧ ꯑꯅꯤꯗꯨ ꯇꯍꯥ
Ima, namau, yani ima, namau thongatki. Yare, ai noina thongatki. Yare, no yani mak amatta thongat piran. Ai ne, adom ngamnaba tawsarage. Haina, Sakhi Tombidu humang kangna makokta polangdu matom ta ngamboi ngamdaboi tawduna thongatlaga sor thabet holaga thokirami. Matawduda mau anidu phat onsinaraga khana yengnaraga binana. Harinine, nangni yetsilakani imase tamdana matom ta wana satkredana. Kari aina nate isini yetsilakpadagi natro imana sor thabet hondana satkrise. Is kayadanone aina nungtigi tawba thabakse mana ayapa sadana yawsilaklaga mana ga sumbaga sadana. Kanade ije akhoi anine nungtigi sumaini yenadu sarupudi pali nainaraga oina tawrasi. Phari adudi hayengsi aina hani hekta tawrage. Aduga nangna hangchik hekta taw. Adudi karaidagi yagadage isina hana dum tawraklabanina aina hayeng hanba yai kaino. Adudi karaidagi yagadage aina hal mayekidi aina hangadabani. As kanararoi sumaina sum yetnaraga toklani. Aduna sumdawrasi imagi mamangdasu yamna nungsinaba mananaba pulap hekta tawrasi. Hoine aduna dum phaine imana su hek mamawai koina nungsina leizabado ubada haraunanaba. Aduni adumain tawrasi. Haina yanaduna mathangi hek numitagi hauna manem ibemana kaithel thoklamdaidu mamau animak sangdana hekta mateng pangsilami. Sakhi Tombisu mamau aninaga adumna nungsi sanana hau tawbadu uiraga harauna. Imau anibu kari saning thatningba leiba horeni mana halakpada laibirakene. Yarani da ima haibina. Ima haune imau yaimabu kari haininge aikoiromda haisingpot ama thoi ado si adogi oiradi sina yarani dana ahoima ado horen isega punna saru thong nungdi seksina lolamuko aduga matam sana di halakadaba. Hoima phare adudi ai sumuk thoknaba tawrage. Yanima aikoini sangdana thongatki la oina. Hoiji haina masil manaudu babani sangdana polangdu phauba thangat minarami. Adomna makoi anina tawbadu uraga Sakhi Tombidu momondum noktuna harauna thokirami. Anidusu adumak mabukta phana magi oiba wakhalon amamam lainarabasu maithongdadi adumak noksinaduna loinarami. Adom tawna nungti numit khudingi hekta makoi ani sangdana manemgi seba tawrami. Tawriba maongduda Sakhi Tombigi masanupa atomba bungbadusu loina khangli uribani adubu karimtadi hairamti. Nungmagi numitta bungbadu magi khangnazabi mala kaubi aduga ukha amada phamduna wari sari. Nangna panglibasiga ikoigi itaimaniduna huttana singliba khusingduga aidi nangse. Ikoida laaganda napum tikpa makai wagadra khanbada humangbu kanglabani. Kaigi wadoino mayam laiminaraga amatana dom tabain khang pumbasu suraga laiba yaba natida. Mina isitadi ikoi itaimani mida amani hairi. Imana makuda sil khara zom thokpa sana lupa watabaduda makoinina kaidoi khangba. Adudi aina kamai khangdorige. Adun aina haigi tawrise khanglabo. Hairaga bungbana malada makoigi imungda matai manina tawribadu haipet samlapna tamlammi. Mana hariba mayamdu taraga maladi sitha dum noklami. Nukanuni aina rise asikma ngaktani. Hayingwai nangsu aikoida leiradi adumna tawgadabani. Adu natrabadi nangna dum natumta tokai tasari. As yare kaidoge aine nokpata pukliga loina tingeba. Nati isiani dudi onthoknaba nungaina leiriba zatnine. Adu tabungba nangnasu hena khangibadu aidi imasu nangna kainakre. Aduna imagi minungsi haibasi karino khangauba nate. Ima naibu amuk nungsibidrabadi ai adu khalaga yam pakhatni. Adugidi kisu khalunuda ikoi mado thoina puksel pikpudi weidabani. Is khangiyar noigidi imanina pangthat thagat oiramlabdi kamdauba. Ise aina pangai haijinbagi wa natene. Hoise ado aduna do oikre. Asomda aidi ine hoi inomsa hoi mayamna. Aise magi mida thajanabani haidana sinaba loikre. Aina haibu wasu amta tabidre. Ai kaidawgadabano khangdre. Adugibu kokmasi siengkhraga loire kai. Namit tha phai phati su khangdana. Adugidi aina loina yenglaklabani. Kaisu akaibamta leite. Khallagani laise. Nangdi thaurang hana tawraga loina laklaba oira. Asigini aina maru oina unasi hairisi. Nakhoi nane hoi nandon hoina sili mayamdo aisu loina pau tari. Aduna
ꯃꯣꯏꯅ ꯋꯥ ꯐꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯦꯜꯍꯧꯔꯕꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯕꯅꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯍꯥꯏꯗꯤ. ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯍꯥꯏꯅ ꯃꯂꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯂꯤꯅ ꯁꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯔꯝꯃꯤ. ꯑꯗꯨꯝꯅ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯃꯧꯁꯨ ꯉꯟꯅ ꯍꯦꯛ ꯊꯤꯜꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯈꯔ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ. ꯂꯨꯍꯣꯡꯉꯝꯗꯥꯏꯗꯨꯗꯅ ꯈꯤꯠ ꯍꯦꯜꯂꯤ ꯃꯧ ꯑꯅꯤꯗꯨꯅ ꯊꯕꯛ ꯐꯕ ꯁꯥꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯥꯛꯅꯕ. ꯃꯃꯧ ꯑꯅꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯋꯥꯅ ꯂꯥꯛꯅꯕꯗꯨ ꯎꯔꯒ ꯃꯅꯦꯝ ꯏꯕꯦꯝꯃꯅꯁꯨ ꯍꯔꯥꯎꯗꯅ "ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯅꯦ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎꯅꯦ ꯅꯣꯏꯕꯣ." ꯕꯤꯅꯥꯅ "ꯌꯥꯅꯤ ꯏꯃꯥ, ꯋꯥꯗꯦꯗ." ꯍꯥꯏꯕꯤꯅ "ꯊꯣꯏꯅ ꯋꯥꯕ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯕꯁꯤꯕꯨ." "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯐꯤ ꯂꯩꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯐꯤ ꯑꯃꯃꯝꯁꯨ ꯍꯦꯛ ꯌꯥꯎꯔꯛꯑꯣ." ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯧ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ. ꯑꯗꯨꯒ ꯊꯨꯅꯃꯛ ꯕꯤꯅꯥꯅ "ꯌꯥꯔꯅꯤꯗ ꯏꯃꯥ." ꯍꯥꯏꯕꯤꯁꯨ "ꯌꯥꯔꯅꯤꯗ." "ꯍꯩ ꯌꯥꯕ ꯌꯥꯗꯦ. ꯂꯨꯍꯣꯡꯕꯗ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯒ ꯐꯝꯃꯤꯟꯅꯗꯧꯔꯤꯕꯅꯤ. ꯅꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯐꯤꯁꯤꯡꯗꯨꯗꯤ ꯆꯠꯅꯕꯤ ꯍꯣꯡꯂꯦ. ꯑꯗꯨꯅ ꯑꯃꯃꯝ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏꯀꯣ." ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯅꯔꯤꯕꯅꯤ. ꯑꯗꯨꯝ ꯇꯧꯅ ꯑꯅꯤꯗꯨ ꯀꯥꯟꯅꯕꯁꯨ ꯐꯪ, ꯑꯣꯏꯖ ꯑꯣꯏꯊꯛꯁꯨ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯈꯪꯗꯈꯩ ꯀꯟꯅ ꯍꯦꯛꯇ ꯅꯣꯝꯕ ꯅꯤꯛꯄ ꯇꯧꯗꯨꯅ ꯍꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ. ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯨꯗꯤ ꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯨꯗꯤ ꯅꯣꯝꯂꯨ ꯅꯤꯛꯂꯨꯕ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯦ ꯍꯥꯏꯅ ꯍꯧꯒꯠꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯂꯥꯗꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯅ ꯃꯥꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ. ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯏꯪꯅ ꯇꯞꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯨ ꯎꯔꯒ ꯁꯥꯈꯤ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯝꯅ ꯃꯧ ꯑꯅꯧꯕꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯕꯗꯨ ꯎꯕꯗ ꯃꯅꯦꯝ ꯑꯗꯨꯅ ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯁꯨ "ꯍꯩ ꯃꯧ ꯑꯍꯜ, ꯃꯧ ꯌꯥꯏꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯅꯥꯎ ꯑꯁꯤꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯀꯣ." ꯕꯤꯅꯥꯒ ꯍꯥꯏꯕꯤꯒꯅ "ꯍꯣꯏ ꯏꯃꯥ." ꯍꯥꯏꯅ ꯃꯃꯧ ꯑꯅꯤꯁꯨ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨꯃꯛ ꯃꯧ ꯑꯅꯤꯁꯨ ꯇꯧꯗꯨꯅ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯧ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯄꯨꯟꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯝꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯀꯔꯤꯒ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯁꯥꯈꯤ ꯇꯣꯝꯕꯤꯁꯨ ꯀꯩꯊꯦꯜ ꯊꯣꯛꯄꯃꯨꯛ ꯍꯧꯔꯝꯃꯤ. ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯦꯕꯥ ꯐꯕꯤ ꯁꯥꯕ ꯃꯇꯧꯗꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯕు ꯃꯃꯧ ꯑꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏꯗꯨꯗ ꯃꯃꯧ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯁꯦ ꯃꯧ ꯑꯍꯜ, ꯌꯥꯏꯃ, ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ. ꯁꯤꯅ ꯍꯣꯔꯦꯟꯅꯦ ꯅꯅꯥꯎ ꯑꯁꯤꯕꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯐꯥꯎꯕꯗ ꯄꯨꯊꯣꯛꯂꯒ ꯆꯥꯃꯤꯟꯅꯧꯀꯣ." "ꯍꯣꯏ ꯏꯃꯥ." ꯍꯥꯏꯅ ꯃꯃꯧ ꯑꯅꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯧꯁꯥꯔꯤ. ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯑꯗꯨꯃꯛ ꯃꯅꯦꯝꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯔꯤ. ꯑꯗꯨꯕꯨ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯤ. ꯃꯅꯦꯝꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯁꯥꯈꯤ ꯇꯣꯝꯕꯤꯁꯨ ꯃꯕꯨꯛꯇ ꯑꯗꯨꯃꯛ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯃꯃꯧ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ. ꯑꯗꯨꯝꯅ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯀꯕꯣꯛꯂꯩꯒꯤꯗ ꯂꯥꯛꯇꯨꯅ "ꯅꯥꯎꯇꯣꯝꯕꯤ, ꯑꯩꯅꯦ ꯅꯪꯒ ꯋꯥ ꯈꯔ ꯀꯨꯞꯅ ꯈꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩ ꯋꯥꯅꯣꯅꯦ ꯏꯆꯦ?" "ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯦꯠꯅꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯔꯦ. ꯑꯗꯨꯅ ꯑꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ. ꯑꯗꯨꯅ ꯅꯪꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅꯁꯤ ꯍꯥꯏꯒꯦꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯆꯦ, ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ?" ꯍꯥꯏꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ "ꯏꯆꯦ, ꯁꯨꯝꯗꯧꯔꯁꯤ. ꯏꯆꯦꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯀꯩꯊꯦꯜ ꯀꯥꯕꯗ ꯗꯥꯀꯨ ꯑꯃꯅꯤꯅ ꯍꯨꯈ꯭ꯔꯦ. ꯁꯦꯜ ꯊꯨꯝ ꯌꯥꯎꯔꯛꯄꯁꯨ ꯍꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯨ. ꯑꯗꯨꯝ ꯇꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯄꯥꯝꯕ ꯄꯨꯝꯕꯁꯨꯅꯦ ꯎꯠꯊꯣꯔꯛꯄ ꯌꯥꯏ." "ꯑꯗꯨꯝꯅ ꯇꯧꯔꯁꯤ." ꯍꯥꯏꯅ ꯑꯗꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯃꯅꯥꯎꯅꯨꯄꯤꯒꯤꯗ ꯊꯅꯝꯂꯒ ꯃꯌꯨꯝꯗꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯈꯦꯟ ꯈꯦꯟꯅꯅ ꯃꯅꯦꯝ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯇ ꯌꯥꯎꯗ ꯏꯍꯥꯡ ꯍꯥꯡꯅ ꯄꯣꯂꯥꯡꯒꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅ ꯕꯤꯅꯥꯅ "ꯏꯃꯥ, ꯀꯩꯅꯣ? ꯏꯃꯥꯒꯤ ꯉꯥꯒꯤ ꯁꯅꯥ ꯂꯤꯛ
ꯈꯨꯁꯤ ꯈꯨꯗꯣꯞꯇꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯍꯥꯏꯕꯤꯅ ꯀꯩꯅꯣ ꯏꯃꯥ ꯄꯣꯂꯥꯡꯒꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯀꯝꯗꯧꯔꯤꯅꯣ? ꯉꯁꯥꯏꯗꯣ ꯍꯜꯂꯛꯄꯁꯨ ꯈꯔ ꯊꯦꯡꯉꯦ, ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯍꯥꯟꯅ ꯍꯟꯅꯈ꯭ꯔꯦ. ꯑꯩꯗꯤ ꯑꯁꯣꯝꯗ ꯑꯊꯦꯡꯕꯗ ꯃꯅꯥ ꯃꯁꯤꯡ ꯂꯧꯒꯦ ꯍꯥꯏꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯇꯐꯤꯡ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯗꯥꯀꯨ ꯃꯈꯣꯏ 3-4 ꯊꯦꯡꯅꯗꯅ ꯑꯩꯒꯤ ꯅꯥꯗ ꯌꯥꯜꯂꯛꯄ ꯁꯅꯥ ꯂꯤꯛ ꯈꯨꯁꯤ ꯈꯨꯗꯣꯞ ꯂꯣꯏꯅ ꯃꯨꯜꯍꯧꯔꯦ. ꯁꯦꯜꯁꯨ ꯂꯣꯏꯅ ꯃꯨꯜꯍꯧꯔꯦ. ꯍꯌꯦꯡ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯅꯕ ꯁꯦꯜꯒ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ. ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯅꯨ ꯂꯣꯏꯅ ꯗꯥꯀꯨꯅ ꯃꯨꯜꯍꯧꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯝꯗꯨ ꯁꯣꯛꯄ꯭ꯔ ꯄꯟꯕ꯭ꯔ ꯐꯥꯎꯕ ꯍꯪꯗ ꯕꯤꯅꯥꯅ ꯑꯁ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯨꯈ꯭ꯔꯕ? ꯑꯁ ꯂꯣꯏꯔꯦꯗꯅ, ꯂꯥꯏꯅ ꯃꯥꯡꯉꯤꯗ. ꯍꯥꯏꯕꯤꯅ ꯃꯥꯡꯖꯔꯦꯗꯅ ꯑꯩꯗꯤ ꯑꯁꯨꯛ ꯋꯥꯅ ꯃꯥꯕꯨ ꯃꯌꯥꯝꯗꯨ ꯐꯪꯅꯕꯅꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯂꯥꯛꯅꯔꯒ ꯗꯥꯀꯨꯅ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯅ ꯃꯃꯧ ꯑꯅꯤꯗꯨꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗ ꯆꯤꯟꯇꯥ ꯑꯣꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯒꯦꯅꯦ? ꯏꯃꯥꯕꯨ ꯀꯔꯤꯝꯇ ꯁꯣꯛꯇꯕ꯭ꯔꯣ? ꯁꯣꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯇꯥꯟꯁꯤꯟꯕ ꯌꯥꯕꯁꯤꯕꯨ ꯍꯥꯏꯅ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣꯏꯅ ꯃꯅꯦꯝ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯃꯅꯦꯝ ꯑꯗꯨꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯠꯇꯣ ꯑꯗꯨꯝꯅ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯦꯝꯅ ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯇꯤꯛꯂꯨꯒꯦ ꯍꯥꯏꯕꯗ ꯑꯅꯤꯗꯨ ꯂꯩꯔꯕꯁꯨ ꯑꯗꯨꯃꯛ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯃꯧ ꯑꯅꯤꯗꯨꯅ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯪꯒꯣꯜꯗꯥꯔꯤꯗ ꯃꯪꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯃꯅꯦꯝꯅ ꯃꯪꯕꯗꯨ ꯎꯕꯗ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ? ꯏꯃꯥ ꯁꯦ ꯌꯥꯝꯗꯦ ꯀꯩꯅꯥꯗꯥꯟꯗ ꯇꯥꯕ ꯁꯦꯜꯗꯨꯅꯤ. ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯅꯕ ꯍꯥꯏꯕꯗꯣ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯁꯈꯤ ꯇꯣꯝꯕꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯑꯁꯤꯗꯤ ꯏꯃꯧꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯊꯝꯖꯤꯟꯖꯧꯗ. ꯌꯥꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯁꯤ ꯏꯃꯥꯒꯤ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯣ ꯍꯥꯏꯗꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯃꯤ. ꯁꯈꯤ ꯇꯣꯝꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯁꯦꯜꯁꯨ ꯁꯤꯖꯤꯟꯅ ꯊꯣꯛꯄꯗꯤ ꯅꯠꯇꯦ. ꯑꯗꯨꯃꯛ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯕꯤꯕꯅꯤ. ꯑꯗꯨꯝꯅ ꯅꯨꯃꯤꯠ 2-3ꯅꯤꯗꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯨ ꯗꯥꯀꯨꯅ ꯃꯨꯜꯍꯧꯔꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯁꯦꯕꯥ ꯐꯔꯝꯕꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯥꯎꯕ ꯍꯦꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ. ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯅꯦꯝꯒꯤ ꯃꯇꯦꯡ ꯄꯨꯝꯕ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤ. ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯎꯔꯒ ꯃꯅꯦꯝ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯆꯤ ꯑꯅꯤꯅ ꯏꯅꯥꯎ ꯅꯪꯁꯤꯅꯅꯦ ꯄꯪꯂꯤꯔ ꯀꯩꯅꯣ? ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯏꯃꯥꯁꯤꯒꯤ ꯁꯦꯕꯥ ꯇꯧꯏꯗꯨꯕꯨ ꯀꯩꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯏꯆꯦ, ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯂꯩꯇꯕ ꯃꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ. ꯑꯗꯣ ꯅꯪꯕు ꯍꯥꯏꯕꯤ ꯏꯆꯦ ꯀꯩꯝꯇ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯅ ꯋꯥ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ. ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯕꯤꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ. ꯏꯆꯦ ꯑꯩ ꯀꯣꯛꯁꯦ ꯍꯥꯏꯐꯦꯠ ꯆꯤꯛꯄꯗꯧꯅ ꯇꯧꯏ, ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯒꯦ. ꯏꯆꯦ ꯍꯣꯏ ꯑꯗꯨꯝ ꯌꯥꯅꯤ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯖꯔꯨꯔꯣ. ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯈꯤꯒꯦ ꯍꯥꯏꯅ ꯃꯂꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯆꯤ ꯑꯅꯤꯗꯨꯁꯨ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯃꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯑꯗꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯃꯅꯥꯎꯅꯨꯄꯤ ꯍꯣꯏꯗ ꯊꯝꯂꯨꯕꯅꯤ ꯍꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝꯅ ꯐꯩ ꯇꯞꯅ ꯍꯥꯏꯔꯒ ꯇꯣꯛꯂꯝꯃꯤ. ꯑꯗꯨꯕు ꯃꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯁꯅꯥ ꯂꯨꯄా ꯃꯌꯥꯝꯗꯨꯗ ꯃꯤꯍꯧꯗꯨꯅ ꯕꯤꯅꯥꯅ ꯀꯔꯥꯏꯅꯣ ꯏꯃꯥꯒꯤ ꯅꯥꯒꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦ. ꯍꯥꯏꯕꯤꯅ ꯏꯃꯥ ꯑꯩꯗꯤ ꯅꯃꯧꯗꯤ ꯂꯤꯛꯇꯣ ꯌꯥꯝꯅ ꯄꯥꯝꯃꯦ. ꯅꯈꯣꯏ ꯑꯅꯤ ꯁꯅꯥ ꯃꯌꯥꯝꯁꯦ ꯄꯥꯝꯕ꯭ꯔꯥ? ꯍꯥ? ꯃꯅꯦꯝꯒꯤ ꯋꯥꯍꯪꯗꯨꯗ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯍꯧꯕꯅ ꯃꯅꯦꯝ ꯑꯗꯨꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯐꯥꯎꯕ ꯈꯪꯖꯤꯜꯂꯨꯗ꯭ꯔꯤ. ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯇꯕꯨ ꯃꯉꯥꯎꯔꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏꯁꯤꯡꯗꯨ ꯉꯥꯡꯁꯤꯟꯗꯨꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤꯅ ꯃꯃꯧ ꯑꯍꯨꯝꯃꯛꯇ ꯃꯈꯣꯏꯒꯤ ꯊꯨꯡꯐꯝ ꯊꯣꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯃꯤ. ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯃꯥꯃꯛꯅꯤ ꯈꯟꯖꯕ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯄꯤꯅꯤꯁꯨ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯧ ꯑꯅꯤꯗꯨ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯃꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯅꯕ ꯍꯥꯏꯖꯕꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯕꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯧ ꯑꯍꯜ ꯌꯥꯏꯃ ꯑꯅꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦꯝꯕꯨ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯈꯟꯅ
ꯃꯃꯧ ꯑꯍꯨꯝꯗꯨ ꯆꯪꯗꯨꯅ ꯁꯦꯕꯥ ꯁꯦꯕꯤ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫